ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯔꯤꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ꯫ ꯏꯁꯩꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯉꯪꯂꯤ꯫ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯀꯧꯔꯤꯕ ꯑꯗꯨꯁꯨ ꯇꯥꯗꯦ꯫ ꯃꯅꯦꯝ ꯄꯤꯁꯛꯅ ꯏꯁꯧ ꯈꯔ ꯂꯥꯡꯅ ꯂꯥꯡꯅ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯏꯕꯦꯝꯃ ꯐꯖꯇꯣꯟꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯐꯖꯇꯣꯟ ꯅꯪ ꯑꯣꯏꯔꯦ? ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫ ꯑꯗꯣ ꯑꯩꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯏꯅꯝꯃ ꯂꯥꯛꯇ ꯀꯨꯏꯔꯦꯅ ꯑꯌꯨꯛ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦꯅ ꯂꯥꯛꯂꯕꯅꯤ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯒꯦꯅ ꯈꯜꯂꯛꯄꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯊꯕꯛꯈꯔꯁꯨ ꯆꯤꯟꯕꯒ ꯂꯥꯛꯄ ꯁꯪꯗꯕꯒꯤꯅꯦ ꯂꯥꯛꯅꯤꯡꯅ ꯇꯣꯛꯂꯕꯅꯤ꯫ ꯏꯕꯦꯝꯃꯗꯕꯨꯗꯤ ꯉꯁꯤ ꯂꯥꯛꯀꯦꯅ ꯄꯥꯎ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯦ, ꯃꯧꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅꯦ꯫ ꯀꯥꯎꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ꯫ ꯑꯩꯅ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯐꯩ, ꯆꯥꯛꯀꯁꯦ ꯉꯟꯇꯥꯅ ꯊꯣꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪ ꯂꯥꯛꯇꯧꯕꯒꯤ ꯑꯣꯏꯔꯦ꯫ ꯍꯣꯏ ꯏꯅꯝꯃ, កាꯎꯕ ꯑꯣꯏꯔꯝꯂꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ꯫ ꯑꯩꯅꯗꯤ ꯍꯟꯈꯤꯕꯒ ꯄꯥꯎ ꯍꯥꯏꯌꯨ ꯍꯥꯏꯅ ꯀꯟꯅꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯔꯁꯤ꯫ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯂꯝꯁꯥꯡ ꯂꯥꯛꯄꯗ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯥꯔꯤꯛꯅ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯊꯥꯔꯤꯛꯇꯤ ꯁꯤꯡ ꯃꯨꯠꯈꯤꯕꯒꯤ ꯀꯟꯅ ꯀꯥꯝꯈꯠꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯤꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯆꯥꯛꯀꯦ ꯍꯥꯏꯗꯦꯕ꯫ ꯑꯩꯅꯕꯨ ꯅꯣꯡꯐꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯊꯣꯡꯕꯁꯤꯗꯕ ꯊꯣꯛꯑꯕ ꯑꯗꯨꯝ ꯇꯧꯋꯦꯕ꯫ ꯁꯤꯡ ꯑꯀꯪꯕꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯩꯒꯤꯅ ꯑꯆꯣꯠꯄ ꯃꯌꯥꯝꯁꯦ ꯈꯥꯛꯂꯒ ꯊꯅꯝꯃꯦꯕ꯫ ꯃꯕꯨꯛꯁꯦ ꯐꯠꯇꯕꯅꯤꯅ ꯃꯆꯥ ꯅꯤꯉꯣꯟꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯅꯦꯁꯦ ꯈꯪꯗꯦꯕ꯫ ꯃꯥꯅꯗꯤ ꯃꯆꯥꯅꯦ ꯁꯥꯗꯅ ꯅꯨꯡꯁꯤꯔꯤꯅꯤ ꯇꯧꯖꯔꯤꯕ꯫ ꯑꯩꯗꯤꯅꯦ ꯌꯦꯡꯕꯗꯣ ꯊꯣꯛꯅ ꯋꯥꯔꯦ꯫ ꯀꯩꯅꯨꯡꯒꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯦꯕ ꯑꯩ꯫ ꯃꯥꯅꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯑꯄꯟꯕ ꯂꯩꯇ ꯋꯥ ꯉꯥꯡꯂꯤꯗꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯃꯥꯒ ꯃꯅꯦꯝꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯖꯇꯣꯟꯗꯤ ꯄꯤꯁꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯉꯥꯡꯗꯨ ꯃꯤ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯆꯥꯕꯨ ꯁꯠ ꯀꯧꯔꯝꯃꯤ꯫ ꯕꯦꯝꯃ, ꯏꯃꯥ ꯌꯧꯔꯛꯂꯦꯅꯦ꯫ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯃꯇꯨꯡꯗꯒꯤ ꯃꯃꯥꯅ ꯈꯪꯒꯧ ꯀꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯂꯝꯃꯤ꯫ ꯁꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗ ꯅꯠꯇꯅ ꯃꯅꯦꯝꯁꯨ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯑꯩꯗꯤ ꯏꯃꯥ ꯆꯪꯂꯛꯄꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯗꯨꯒꯤ ꯃꯇꯥꯡ ꯆꯞ ꯆꯥꯅ ꯆꯪꯂꯛꯄꯅꯤ꯫ ꯃꯃꯥꯅ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯊꯥꯔꯤꯛꯁꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯅꯦꯝꯅ ꯃꯥꯅ ꯉꯥꯡꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯀꯩꯁꯨ ꯉꯥꯡꯈꯤꯗꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯆꯪꯂꯛꯏꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯦ꯫ ꯑꯩ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯈꯤꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯕ ꯌꯥꯔꯅꯤꯗ꯫ ꯄꯤꯁꯛꯁꯨ ꯀꯣꯠꯂꯒ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯃꯨꯡꯁꯦ ꯅꯍꯥꯅ ꯄꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕꯁꯦ ꯀꯩꯁꯨ ꯎꯗꯕꯒꯨꯝ ꯇꯧꯅꯤꯡꯕꯗ ꯇꯧꯕꯁꯤꯗꯤ ꯑꯩ ꯂꯩꯔꯤꯉꯩꯗꯤ ꯌꯥꯔꯣꯏ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯍꯟꯗ ꯍꯥꯟꯅ ꯍꯪꯂꯒ ꯇꯧꯗꯧꯅꯤ꯫ ꯄꯪꯆꯥ ꯆꯥ ꯄꯪꯂꯩ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯅꯦꯝꯅ ꯀꯣꯠꯂꯒ ꯍꯥꯏꯔꯤꯕꯗꯣ ꯊꯥꯔꯤꯛꯁꯨ ꯈꯪꯉꯤ꯫ ꯃꯃꯥ ꯂꯩꯕꯅꯤꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯏꯃꯥꯗ ꯍꯥꯟꯅꯁꯨ ꯄꯥꯎ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯉꯁꯤ ꯈꯨꯝꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕ ꯉꯥꯛꯅꯤ꯫ ꯅꯆꯤꯟꯗꯅ ꯑꯃ ꯇꯧꯊꯣꯔꯛꯄꯗꯅ ꯑꯃ꯫ ꯃꯤꯠꯁꯦ ꯑꯔꯣꯏꯕꯤꯗ ꯅꯥꯔꯦ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯕ ꯇꯧ꯫ ꯃꯤ ꯑꯇꯩꯗ ꯅꯪꯒꯤ ꯅꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯄꯨꯝꯕ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯍꯜ ꯑꯃꯗ ꯊꯛꯈꯥ ꯈꯪꯅ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯇꯧ꯫ ꯃꯅꯦꯝꯅ ꯃꯥꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯅꯗꯤ ꯃꯃꯥ ꯂꯥꯛꯄ ꯑꯁꯤꯗ ꯈꯠꯅꯕ ꯄꯥꯝꯗꯕꯅꯤ꯫ ꯃꯃꯥꯗ ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯈꯪꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯅꯝꯃ, ꯌꯥꯔꯦꯁꯦ꯫ ꯅꯃꯧꯅ ꯈꯪꯗꯗꯨꯅ ꯑꯗꯨꯛ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩꯅꯁꯨ ꯋꯥ ꯍꯥꯏꯔꯝꯒꯦ꯫ ꯐꯖꯇꯣꯟ, ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯣꯏ, ꯅꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯕꯅꯤꯗꯣ꯫ ꯅꯪꯕꯨ ꯅꯆꯥꯁꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯐꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯛꯇꯕ꯭ꯔꯣ? ꯃꯥꯅ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯕꯒꯤ ꯈꯔ ꯉꯥꯡ ꯆꯩ ꯇꯧꯔꯕꯁꯨ ꯃꯆꯤꯟ ꯈꯨꯝꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫
ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯋꯥ ꯉꯥꯡꯅꯗꯣꯏꯅꯣ ꯃꯤꯒꯤ ꯃꯆꯥ ꯃꯃꯧꯗꯤ ꯃꯀꯨ ꯃꯅꯦꯝꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯃꯥꯅ ꯋꯥ 10 20 ꯈꯨꯝꯃꯤꯅꯦ ꯃꯤꯅꯁꯨ ꯅꯣꯛꯅꯕꯗ ꯂꯣꯏꯔꯕꯅꯤ ꯄꯤꯁꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯥꯅ ꯃꯆꯥꯕꯨ ꯋꯥꯔꯛꯄ ꯋꯥꯠꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅ ꯀꯌꯥꯝ ꯀꯥꯏꯗꯨꯅ ꯃꯅꯝ ꯑꯗꯨꯛ ꯑꯊꯤꯕ ꯋꯥꯗꯨ ꯍꯥꯏꯔꯤꯕꯅꯣ ꯈꯜꯂꯝꯃꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯈꯛꯇ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯅꯝꯃ ꯏꯆꯥꯁꯦ ꯑꯩꯅ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯏꯆꯥꯒꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯏꯅꯝꯃꯅ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯤꯌꯨ ꯃꯃꯥꯅ ꯃꯅꯦꯝꯗ ꯅꯣꯟꯖꯅ ꯋꯥ ꯍꯥꯏꯕꯗꯨꯗ ꯊꯔꯤꯛ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯃꯅꯦꯝꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯀꯩ ꯃꯥꯡꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯃꯠꯇ ꯎꯕꯤꯗ꯭ꯔꯕꯣ ꯅꯆꯥ ꯅꯤꯡꯉꯣꯟꯅ ꯐꯥꯎꯕ ꯅꯨꯡꯁꯤꯗ꯭ꯔꯕꯅꯦ ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯗ ꯈꯔꯁꯨ ꯃꯁꯤꯡ ꯊꯥꯕꯤꯌꯨ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯉꯥꯡ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯃꯤ ꯈꯔ ꯄꯨꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯅꯠꯇꯦ ꯉꯁꯤꯇ ꯃꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯤ ꯏꯃꯥꯒꯤ ꯃꯥꯡꯗ ꯎꯠꯆꯥꯏꯕꯁꯤꯗꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯕꯅꯦ ꯏꯃꯥꯅ ꯑꯍꯟꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤꯕꯗꯨꯕꯨ ꯏꯃꯥꯗ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨ ꯐꯖꯇꯣꯟ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯃꯁꯤꯃꯛꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕꯁꯦ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯔ ꯄꯜꯂꯒ ꯉꯥꯡꯕꯒꯤ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯂꯤꯕꯁꯦ ꯇꯥꯔꯦꯗꯅ ꯑꯇꯩ ꯃꯅꯦꯝ ꯑꯃ ꯑꯣꯏꯔꯝꯂꯗꯤ ꯅꯍꯥꯟꯅ ꯈꯠꯅꯕꯗ ꯌꯨꯝ ꯀꯥꯏꯔꯝꯂꯅꯤ ꯑꯩ ꯑꯣꯏꯕꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯇꯩ ꯑꯍꯦꯟꯕ ꯑꯃ ꯇꯧꯗ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯂꯒ ꯂꯩꯔꯒꯕꯨ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯆꯪꯂꯛꯀꯅꯤ ꯃꯥꯅ ꯉꯝꯕ ꯍꯥꯏꯕꯨ ꯐꯖꯇꯣꯟ ꯃꯀꯨꯅ ꯆꯥꯛ ꯂꯥꯝꯂꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯨꯕꯒꯤ ꯃꯀꯨꯗ ꯈꯠꯅꯕ ꯍꯧꯕ ꯉꯝꯂꯤꯕꯅꯤ ꯄꯤꯁꯛꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟ ꯃꯆꯥꯗ ꯌꯦꯡꯉꯤ ꯃꯆा ꯑꯁꯤ ꯐꯅ ꯋꯥꯈꯜ ꯇꯥꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯨ ꯎꯕꯗ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯈꯤꯗ꯭ꯔꯦ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕ ꯍꯧꯔꯛꯂꯤ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯩꯅꯣ ꯋꯥꯔꯛꯇꯕ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯅꯅꯦꯝ ꯅꯀꯨꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯇꯥꯈꯤꯕ꯭ꯔꯣ ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ ꯈꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯅꯄꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯄꯤꯛꯂꯤꯉꯩꯗ ꯏꯈꯨꯠꯁꯤꯅ ꯅꯪꯕꯨ ꯍꯥꯠꯂꯝꯂꯕꯗꯤ ꯃꯤꯋꯥ ꯃꯩꯁꯥ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯥꯔꯝꯂꯣꯏ ꯏꯆꯥ ꯆꯥꯎꯔꯦ ꯃꯐꯝ ꯈꯪꯅ ꯂꯩꯈ꯭ꯔꯦ ꯈꯜꯂꯨꯕꯁꯤꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯦ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯑꯁꯨꯝ ꯅꯝꯊꯗꯨꯅ ꯊꯝꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯏꯅꯦꯝ ꯏꯀꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ ꯃꯣꯏꯒꯤꯁꯨ ꯑꯩꯅ ꯀꯩꯒꯤ ꯇꯥꯒꯅꯤ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅ ꯈꯜꯂꯒ ꯑꯩꯅꯗꯤ ꯃꯣꯏꯗ ꯀꯩꯒꯤ ꯕꯦꯕꯥꯔ ꯎꯠꯂꯒ ꯅꯣꯟꯖꯅ ꯂꯩꯗꯣꯏꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯂꯩꯅꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯂꯩꯖꯅꯤ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯐꯖꯇꯣꯟ ꯁꯥꯎꯅ ꯊꯔꯤꯛꯀꯤ ꯃꯥꯏꯗ ꯁꯥꯍꯨꯝ ꯅꯥꯏꯅ ꯈꯨꯕꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯤꯁꯛꯇꯤ ꯃꯥꯅ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯦꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯃꯕꯨꯛ ꯃꯅꯨꯡꯗꯁꯨ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯨ ꯃꯤꯅ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯃꯆꯥꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯅꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯂꯣꯏꯔꯕꯅꯦ ꯃꯇꯨꯡꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯕꯁꯨ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯇꯣꯟ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯀꯞꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯔꯤꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯅꯦꯝꯅꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯄꯤꯁꯛꯇ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯏꯄꯥꯝꯗ ꯆꯪꯕ ꯐꯪꯗ ꯏꯃꯥꯅ ꯏꯟꯊꯣꯛꯇꯨꯅ ꯂꯩꯕꯗꯨꯔ ꯄꯥꯝꯂꯤꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯃꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯁꯤꯗ ꯏꯃꯥꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯜꯂꯒ ꯏꯔꯥꯡ ꯁꯥꯒꯠꯂꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯅ ꯏꯃꯥꯅ ꯉꯝꯂꯦꯗꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒꯤꯁꯨ ꯅꯨꯃꯤꯠ ꯂꯥꯛꯈꯤꯅꯤꯗꯅ ꯃꯇꯝꯗꯨꯗ ꯏꯃꯥꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯔꯕꯅꯦ ꯍꯥꯏꯕꯗꯣ ꯈꯪꯖꯤꯜꯂꯨ ꯉꯁꯤ ꯑꯩꯅ ꯆꯥꯛꯂꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯃꯇꯝꯗꯨꯗ ꯏꯃꯥꯗꯁꯨ ꯐꯥꯎꯕ ꯑꯣꯏꯌꯣ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯑꯁꯤ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯒꯅꯤ ꯈꯜꯂꯤꯔꯣ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯦ ꯀꯣ ꯅꯪꯅ ꯈꯪꯗꯧꯕ ꯑꯃꯅ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯅꯤ ꯍꯥꯏꯕꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯔꯅꯨ ꯏꯆꯥ ꯅꯨꯄꯥꯗ ꯅꯪꯅ ꯅꯇꯥꯠ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯟꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯣ ꯍꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥꯅ ꯇꯝꯂꯕꯅꯤꯅ ꯑꯩꯁꯨ ꯇꯝꯂꯤꯕꯅꯦ
Imana aingondagi henbadi yaroi. Imana pabungda nata oidaba mayam ama tamlabanina. Mamau aina wa ama haibadasu tabikidre. Kari mahaibu tawraga sumlibano khangde. Onthoknabo haikre. Aikhoidine asumna ka tawba haijade. Ahayo. Nagun khangi ibema. Nang na tawba thabakpu aina karigi khangloi. Nongmasu isada nang na oidaba mayam ama haijilubadagi. Mama aina taw haiba thabak tawdabadagi. Salan sanakibadubu kaubirabro. Aingondagi nang na yamna henkre mahai haibadi. Oza kanadabu tanaraga tamlibano. Aisu aduk tamjahauge. Matung tarakpada pukning loksing oihaunaba. Karinoda. Imagidudi aibu usitaba yamna male. Aina kanadagi kari mahai tamduna. Imana dumaina harino. Haiba yarani matagum imagi haunabi panghai haibudusu tawbigan. Aina wa mayam ama kangthoraklabadi imasu ikaiba sopanangani. Pabungda imana ngamlasu aingondagi ngamba haibadudi oiraroi. Kariya. Kariwa. Ha. Kari ikaiba sopanoba. Nangna haidoribase. Nang aigi sinthakta khumbra haibune. Nasamdu phoidna tokani ko ngasi. Ho kari leitani. Wari yam lei. Aisu mitangba haibadu oidabanina loina uye. Ina su pangdabanina. Mina kari haine haibasu loina taye. Nahan pofam phambi ini aduga khatnabadusu khangido. Aduga pabungna chadaba sak saruktu imana charawan thoklubagi. Pabungna sauduna kada pusilaga lichaina warakpada. Nare nare toklo haine laukhibadubu imana tabro. Natragana pabungna tawsinaribu oidoriro. Nateda. Aigi nase kaisu ahal oidrida. Miwa ngangbada hemanbagi. Mina nusidabai toina toina sukhatnabada. Ai amta kaudriko. Nongmasu ine thoibigi mamawna thiri khai chaibirambado. Ahal oirabadi masa mamawgi mateng panglaga hingkhol suduna leigedi haide. Mina pothanimga matamda chatana warim nganglabanina. Mina sunungsidaba haibasa masana tabane. Mamawna asumba wa mayam ama kothoklaga hairaklabanina pisaktu sauna mamawda onsinduna wa makha taraktringaida ngangba haurakli. Kariya nangombi ngarangi ngakha nangnasu aingonda adugumba wadu haiba yabro. Mina ibu kalaktana imung kainaba. Nataba wa mayam ama tamsilaga nangna miwa nauduna. Imung asida sagatliba irang si karino. Aibo mimangda yolaga nangi tongjaba si karino. Ho aingonda loina tainabadi yaroi. Imagi naral kupsinaba hotnabada sausinaraga toktoribada aisu loina khangi. Mi se asumba hairabadi sawe habada sumbajani. Aidi noktum nokningida tawriba matawsi ubada. Thariki maongda bisaki mafamda asa kumaida gi haibaga sak manakre. Khanghaude noklaga leiribi mamawgi masamdu tap hekta phoiki. Khanghauda tawrakliba maong aduda masu ngakpa ngamhauda leimaida haithai. Mani mamaw anida leimai aduda san leiwanbagum onduna angam angamba maongda phunarakle. Masam phoinabada sammayam amasu phoidatuna masai tarami. Aniduna khatnaringai maku ibunga thambawadu wa ngangla changlakle. Hai nakhoibu kadai leibagine thong sisu sabak phaktana thamlaga leire. Chak loirabro aibu sa onthokna lamkhrit ngaside. Asumna wa ngangduna changlakpana sakhumai kai tamna lakle leimai aduda mani mamaw aniduna onthokpa phibam amada leiramba aduda mamit mana sap yungna leikre. Ani adudi kana changlei kari tawri haiba thoina usinde. Magi thokpa wakhal amada leibanina. Thambausu ngayak wakhal amada leirambadagi khonjau thaduna ani aduda lauri. Hai karino nakhoi anin toriuse ha ainadi imung si sikchi haina khalubani. Wana ga halakpasida nakhoigi nomagi kaiba yadraba thabak amagum khanabasi hekta tawramine. Nongmata ingna leibase phangloidariba. Nong hek nganbaga khanaduga chainaduga da tawraga leibasiba karino haibanida. Ahal lama leiri. Mina taki ukhiba thoklabadi nakhoibu namaidu ikaidabro. Mamawda amu onsilaga hai. Hai mau. Nang masu nanemda nakhut halibadu karino. Thawgalon amata khangda tawriba maongduna adum taklabani. Warak watemba tawrakte habadu. Nama lukrabina yolakpanina. Naku nanemda kari chatkani. Kari wahi haigani su khangdrene nang. Makuna mangonda onsilaga hairakliba wa ada tabada sauna kumi. Hera pabu. Ima di baksilakano. Aiga inewa khatnabada ima apanduna ngangba haunade. Aibudi warak tabini haibiri ipuna. Ado inem sisu warakpa khara adu watla male. Ngasidi namawna inem se para amatam biramba tare. Haigatliba mangak ase ngasidi thudekpa tare. Pabungna warakpigi hairabadi inemga ibani punna warakpiyo. Ai khaktada aramda tahanbadi namawdi yaroi.
ꯑꯍꯟꯅ ꯐꯠꯇ꯭ꯔꯒ ꯑꯉꯥꯡꯗ ꯂꯣꯏꯅ ꯇꯥꯏꯅꯕꯗꯣ ꯑꯇꯩꯗ ꯌꯥꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯄꯤꯁꯛꯁꯨ ꯃꯃꯧꯒꯤ ꯁꯝ ꯄꯥꯏꯔꯝꯕꯗꯨ ꯁꯠ ꯊꯥꯗꯣꯛꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝ ꯁꯥꯗꯨꯅ ꯋꯥ ꯇꯝꯃꯤ ꯃꯣꯏ ꯄꯥꯕ ꯎꯔꯦꯗꯅ ꯑꯩꯅ ꯍꯥꯏꯕꯗ ꯊꯥꯖꯕꯤꯗꯕꯗꯣ ꯉꯁꯤꯗꯤ ꯅꯃꯤꯠꯃꯛꯅ ꯎꯔꯦꯗꯅ ꯃꯁꯤꯅꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯃꯥꯒꯤ ꯍꯩꯗ ꯁꯤꯡꯗꯕꯗꯣ ꯈꯔ ꯆꯩ ꯉꯥꯡꯗꯨꯅꯅꯦ ꯍꯩꯅꯕ ꯁꯤꯡꯅꯕ ꯍꯥꯏꯔꯨꯕꯒꯤ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ ꯃꯥꯅꯦꯝ ꯑꯩꯕꯨ ꯐꯨꯔꯤꯕꯅꯦ ꯏꯁꯝꯁꯦ ꯑꯃꯨꯛ ꯐꯣꯏꯕꯤꯔꯦ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯈꯨꯠ ꯈꯔ ꯌꯥꯎꯔꯝꯕꯅꯤ ꯊꯝꯕꯧꯁꯨ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯌꯦꯡꯒꯣꯏ ꯃꯧ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯧꯅ ꯊꯟꯇꯅꯤ ꯃꯧ ꯌꯥꯝꯕꯒꯤ ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯅꯦꯝꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯍꯜꯅ ꯉꯥꯡꯕ ꯋꯥꯗ ꯊꯛꯈꯥ ꯈꯪꯗꯕꯤ ꯃꯑꯣꯡꯗ ꯈꯨꯝꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯕ ꯋꯥꯐꯝ ꯅꯠꯇꯦ ꯅꯅꯦꯝꯅ ꯍꯥꯏꯕ ꯋꯥꯗ ꯈꯛ ꯍꯤꯛꯇꯣꯛꯀꯅꯨ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯐꯠꯇꯅꯕ ꯋꯥ ꯍꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯅꯅꯦꯝꯗ ꯈꯨꯠ ꯊꯥꯕꯁꯤꯗꯤ ꯌꯥꯝꯅ ꯐꯖꯗꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯃꯑꯣꯡꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯉꯁꯤꯒꯨꯝꯅ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ ꯃꯥꯏꯀꯩ ꯑꯃꯇꯒꯤ ꯋꯥ ꯂꯧꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯈꯥꯏꯗꯣꯛꯄꯗꯤ ꯐꯖꯃꯟꯗꯦꯗ ꯑꯩꯅ ꯈꯠꯅꯕ ꯍꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥꯅ ꯈꯠꯅꯕ ꯍꯧꯔꯒ ꯄꯥꯕꯨꯡꯗ ꯑꯩꯅ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯅꯦ ꯃꯔꯤ ꯃꯈꯣꯡ ꯐꯖꯅ ꯊꯤꯒꯠꯄꯤꯌꯨ ꯑꯗꯨꯒ ꯋꯥꯌꯦꯟꯕꯤꯌꯨ ꯄꯤꯁꯛꯅ ꯃꯃꯧꯒꯤ ꯋꯥꯗꯣ ꯇꯥꯞ ꯑꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯕꯤ ꯌꯥꯝꯅ ꯐꯕꯤ ꯑꯃꯨꯛ ꯁꯥꯔꯛꯀꯅꯨ ꯑꯩꯅ ꯆꯪꯂꯛꯄꯗ ꯅꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨꯕꯨ ꯀꯥꯎꯔꯕꯣ ꯈꯠꯅꯕꯗꯤ ꯅꯪꯅ ꯍꯥꯟꯅ ꯍꯧꯕꯅꯤꯅꯦ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯕꯅꯤ ꯀꯣ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯑꯁꯨꯝ ꯁꯥꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯦꯔ ꯏꯃꯥꯁꯨ ꯑꯗꯨꯗꯤ ꯍꯥꯏꯕꯤꯅꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯗꯅ ꯀꯔꯤ ꯁꯣꯏꯗꯅꯅꯣ ꯏꯃꯥꯅ ꯑꯗꯨ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯕꯤꯔꯤꯕ ꯑꯗꯨꯕꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯁꯥꯎꯅꯕ ꯋꯥ ꯌꯥꯎꯈꯤꯗꯦ ꯑꯆꯨꯝꯕ ꯈꯔ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯍꯥꯛ ꯃꯈꯩ ꯈꯪꯗꯦ ꯏꯃꯥꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯕ ꯑꯣꯏꯔꯦ ꯍꯩ ꯊꯥꯔꯤꯛ ꯍꯥꯏꯕꯤ ꯊꯥꯔꯣ ꯃꯥꯟꯕꯤ ꯍꯩ ꯀꯨꯆꯨ ꯃꯣꯔꯦ ꯃꯇꯤꯛ ꯅꯪ ꯅꯆꯤꯟꯁꯨ ꯊꯤꯅꯦ ꯀꯨꯆꯨ ꯃꯨꯕ ꯃꯤꯅꯕꯨ ꯃꯕꯨꯛ ꯀꯌꯥꯝ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯧꯔꯤꯒꯦ ꯅꯒꯨꯟ ꯈꯪꯉꯤꯅꯦ ꯑꯩꯒ ꯅꯪꯒ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦꯅꯦꯍꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯗꯨꯅꯅꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯔꯤꯛꯇꯣ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯟꯅ ꯈꯨꯗꯨꯝ ꯆꯦꯖꯦꯠ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯂꯩꯇꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯑꯇꯩ ꯃꯤꯅ ꯍꯥꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯕꯨ ꯄꯣꯛꯄꯤ ꯃꯅꯦꯝꯃꯛꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯤ ꯄꯤꯁꯛꯇꯤ ꯃꯃꯧꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯪꯁꯦ ꯑꯩꯅ ꯄꯥꯝꯂꯝꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯍꯥ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯦ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗꯕꯅꯦ ꯅꯨꯡꯁꯤꯐꯝ ꯈꯪꯗꯦꯅꯦ ꯏꯆꯥꯅ ꯂꯧꯕ ꯏꯃꯧꯅꯤ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯧꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯨ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯦ ꯅꯪꯗꯤ ꯁꯤꯖꯈꯨꯋꯣ ꯍꯤꯡꯕꯒꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯒ ꯂꯩꯔꯤꯁꯦ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯪ ꯑꯃꯁꯨꯡ ꯂꯩꯁꯤꯟꯗꯅ ꯂꯩꯔꯕꯅꯤꯅ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯅꯕ ꯍꯥꯏꯕꯁꯨ ꯃꯅꯥꯗ ꯇꯥꯗ꯭ꯔꯦ ꯍꯩꯈ꯭ꯔꯦ ꯏꯕꯦꯝꯃ ꯀꯔꯤ ꯂꯩꯋꯥꯕꯨ ꯁꯤꯖꯤꯟꯅꯔꯒ ꯏꯆꯥꯁꯦ ꯐꯥꯔꯤꯕꯅꯣ ꯏꯃꯧ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ 이콧 자비 아마 투보다 티라가네 이슈 비한다우리바니 낭디네 юм시기 민나이 오이나 레이러바수 짠나로이 미 아따이기 이몽 오이러바디 나하나 와토 아서우부 아마 토라가다바네 아이 오이바기 낭네 하우즈 파워 농아이나 와칼 잉나 레이바 팡바니거 이마 가리노 딱비리보 와시보 아이나 농아이 드리바 마얌세 이마디 계속 캉다브라 이마스 누피니고 누피 하마나 누피 아마기 아와보 파워 캉다바 아이고나 토리바 시금나 타자다 토글바디 이마 농아이거드로 이마나 이고나 강 야우디 하이나 티나 하이리바 시금 타자기 마리암나 타자다 따티타 호이나 따우라바디 이마 도미나 레이바 ꯉꯝꯒꯗ꯭ꯔꯣ ꯍꯣ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯏꯁꯥꯗꯣ ꯅꯪꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦ ꯏꯁꯥ ꯊꯥꯖꯗꯤ ꯁꯅꯥꯅꯦ ꯁꯅꯥ ꯃꯥꯅꯦꯝꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯏꯁꯥꯕꯨ ꯃꯃꯧꯗꯧꯅ ꯈꯟꯕ ꯅꯠꯇꯦ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯅꯪꯒꯨꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯒ ꯏꯁꯥꯒ ꯄꯥꯟꯅꯕꯗꯤꯅꯦ ꯅꯨꯡꯒ ꯌꯦꯔꯨꯝꯒ ꯆꯥꯡꯗꯝꯅꯕꯒ ꯃꯥꯟꯅꯩ ꯏꯃꯥꯅ ꯉꯁꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯉꯛ ꯊꯦꯛꯇꯨꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯥꯏꯒꯠꯂꯤꯕ ꯉꯛꯇꯣ ꯍꯥꯏꯊꯕ ꯁꯣꯏꯔꯣꯏ ꯑꯩꯕꯨ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯆꯩꯔꯤꯕ ꯏꯃꯥꯁꯨ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯣ
ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯕꯤꯌꯣ ꯃꯤ ꯀꯅꯥꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯅꯤꯡꯗꯕꯅꯦ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯤꯡꯂꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯗꯧꯔꯕꯅꯦ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯃꯆꯥ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯆꯩꯔꯤꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯈꯪꯗꯕ ꯇꯥꯔꯦ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯅꯪꯒꯨꯝꯕꯤꯗ ꯑꯩꯅ ꯁꯦꯕꯥ ꯇꯧ ꯍꯥꯏꯗꯧ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯩꯔꯤ ꯏꯆꯥꯅ ꯂꯣꯏꯅ ꯇꯧꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯣꯟꯖꯗꯧꯕ ꯅꯠꯇꯦ ꯐꯅ ꯋꯥꯔꯁꯨ ꯅꯥꯔꯁꯨ ꯅꯪꯒꯨꯝꯕꯤꯗ ꯑꯩꯅ ꯅꯣꯟꯖꯔꯣꯏꯌꯦ ꯑꯗꯨꯒ ꯑꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ ꯌꯨꯝꯁꯦ ꯑꯩꯅ ꯃꯄꯨꯅꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯂꯕꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯌꯥꯕ ꯇꯝ ꯑꯗꯨꯒ ꯑꯍꯜꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ ꯎꯁꯤꯠꯇꯕꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯒꯦ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯅꯪ ꯑꯃ ꯇꯥꯟꯊꯣꯛꯂꯒ ꯏꯃꯧ ꯑꯃ ꯊꯤꯕꯗꯤꯅꯦ ꯄꯦꯅꯥꯃꯨꯛ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯌꯦꯡꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯗꯕꯅꯤ ꯅꯄꯨꯟꯁꯤꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯣꯏꯅ ꯇꯥꯁꯤꯟꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯤꯁꯛ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯌꯦꯡꯉꯨ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕꯁꯤꯕꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯐꯅ ꯆꯩꯉꯥꯡ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯗꯦꯕ ꯃꯥ ꯑꯩꯒꯤ ꯃꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯀꯥꯟꯗꯨꯗꯅꯦ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯁꯦ ꯂꯨꯛꯊꯕ ꯉꯝꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯈꯔ ꯉꯥꯡꯂꯕꯗꯤ ꯂꯦꯞꯄꯣ ꯑꯗ꯭ꯋꯥꯏꯗ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯩꯗꯤ ꯀꯣꯛꯁꯤ ꯉꯥꯎꯔꯕꯅꯤ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯗꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯕꯒꯤ ꯑꯗꯨꯝ ꯈꯠꯅꯕꯅꯤ ꯈꯪꯗꯦ ꯏꯁꯧ ꯂꯥꯡꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯝꯃꯤ ꯅꯪꯁꯨ ꯈꯔ ꯍꯜꯂꯨ ꯅꯃꯧꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯔꯒ ꯍꯦꯛꯇ ꯈꯠꯅꯩ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ ꯍꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤ ꯋꯥꯗꯨꯕꯣ ꯅꯃꯧꯁꯤꯅ ꯑꯩꯒꯤ ꯃꯤꯠ ꯀꯣꯊꯣꯛꯀꯦ ꯇꯧꯔ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯨꯄꯥ ꯅꯪꯁꯨꯅꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯃꯤꯠꯃꯛꯅ ꯎꯔꯕꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯣ ꯑꯩꯅ ꯀꯔꯤ ꯁꯣꯏꯕꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯁꯨ ꯎꯍꯧꯕꯒꯤ ꯅꯠꯇ꯭ꯔꯅꯦ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯕꯨ ꯉꯥꯎꯒꯅꯨꯅꯦ ꯅꯪꯅ ꯐꯅ ꯆꯩꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯑꯃ ꯂꯩꯔꯕꯁꯨ ꯅꯤꯡꯊꯤꯅ ꯍꯥꯟꯅ ꯍꯥꯏꯔꯒ ꯊꯦꯝꯗꯨꯅ ꯂꯣꯏꯅꯧ ꯌꯥꯗ ꯌꯥꯔꯛꯇ꯭ꯔꯒꯅ ꯅꯈꯨꯠꯃꯛꯅ ꯍꯦꯛꯇ ꯋꯥꯔꯛꯎ ꯃꯗꯨꯗ ꯈꯨꯠ ꯍꯜꯂꯛꯂꯕꯗꯤ ꯑꯩ ꯂꯩꯔꯤ ꯑꯉꯥꯡ ꯃꯥꯅ ꯑꯍꯜ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥꯝ ꯀꯟꯗꯧꯔꯤꯒꯦ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯁꯛꯇꯨ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥꯕꯥꯟꯗꯨꯒ ꯉꯥꯡꯊꯣꯔꯛꯂꯤ ꯋꯥꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯗꯤ ꯁꯣꯜꯂꯕꯅꯦ ꯅꯃꯧ ꯑꯁꯤꯗꯤꯅꯦ ꯍꯤꯡꯆꯥꯕꯤꯅꯦ ꯃꯁꯥꯁꯨ ꯀꯜꯂꯤꯕꯅꯤ ꯑꯩꯅ ꯐꯥꯎꯕ ꯄꯥꯟꯅꯕꯗ ꯑꯁꯨꯛ ꯋꯥꯔꯀꯥꯟꯁꯤꯗ ꯃꯣꯏ ꯄꯥꯕꯗꯤ ꯉꯝꯃꯅꯤ ꯑꯄꯥꯏ ꯄꯣꯠꯅ ꯊꯥꯔꯒ ꯍꯥꯠꯄꯤꯈꯤꯅꯤ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯏ ꯁꯔꯨꯛ ꯅꯆꯥ ꯅꯨꯄꯥꯗ ꯋꯥ ꯈꯔ ꯍꯥꯏꯌꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯊꯨꯕꯗ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯦ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦ ꯅꯃꯧ ꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯆꯥ ꯅꯨꯄꯥꯗꯤ ꯉꯥꯎꯗꯅ ꯆꯠꯄ ꯁꯣꯏꯔꯣꯏꯅꯦ ꯑꯩꯈꯣꯏꯅ ꯋꯥ ꯑꯃꯇ ꯍꯥꯏꯕꯗ ꯊꯣꯏꯅ ꯇꯥꯁꯤꯟꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯝꯗꯧꯅ ꯋꯥ ꯍꯥꯏꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯃꯥꯅ ꯇꯥꯔꯣꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯋꯥꯗꯤ ꯇꯥꯈꯤꯅꯤ ꯑꯗꯨꯅꯕꯨ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯏꯆꯥ ꯑꯁꯦ ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ ꯅꯃꯧ ꯑꯁꯤ ꯑꯁꯦꯡꯕꯒꯤꯁꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯕ ꯁꯣꯏꯔꯣꯏꯀꯣ ꯃꯁꯛ ꯐꯪꯉꯦ ꯊꯤꯔꯦ ꯀꯝꯗꯧꯅ ꯅꯆꯥꯅꯨꯄꯥꯅ ꯃꯁꯤꯕꯨ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯟꯕꯗ ꯑꯩꯗꯤ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯕꯅꯤ ꯍꯣꯏꯅꯦ ꯃꯣꯏ ꯄꯥꯕ ꯑꯩꯗꯤ ꯅꯣꯡꯃꯇ ꯐꯥꯎ ꯈꯜꯂꯨꯗꯦꯅꯦ ꯑꯣꯏꯔꯝꯅꯤ ꯁꯣꯏꯔꯣꯏ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯥꯗꯨꯅ ꯏꯆꯥꯁꯦ ꯐꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯌꯨꯝ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯦ ꯏꯆꯥꯁꯨ ꯑꯩꯈꯣꯏꯒ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯎꯅꯕꯁꯨ ꯐꯪꯗꯦꯗꯣ ꯀꯗꯥꯏꯗꯕꯨ ꯊꯥꯕꯤꯔꯤꯅꯣ ꯈꯪꯗꯦ ꯆꯤꯡ ꯃꯥꯟꯗ ꯊꯥꯔꯒ ꯏꯆꯥ ꯑꯁꯦ ꯁꯥ ꯀꯩ ꯃꯌꯥꯝꯗꯨꯅ ꯆꯥꯅꯕ ꯇꯧꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯃꯣꯏ ꯄꯥꯕ ꯍꯩ ꯇꯨꯃꯤꯟꯅ ꯍꯥꯏꯌꯨꯅꯦ ꯅꯃꯧꯅ ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯊꯣꯛꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯅꯥ ꯍꯥꯏꯐꯦꯠꯇꯤ ꯁꯤꯡꯕꯅꯤ ꯅꯣꯡꯃꯁꯨ ꯑꯩꯅ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯔ ꯉꯥꯡꯆꯩ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯁꯠ ꯍꯦꯛꯇ ꯊꯣꯛꯂꯛꯂꯒ ꯃꯆꯤꯟꯁꯤ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝꯅ ꯄꯣꯛꯂꯝꯂꯒ ꯆꯪꯈ꯭ꯔꯤꯕꯅꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯅꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯧꯔꯤꯒꯦ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯨ ꯏꯁꯨ ꯇꯥꯗꯦꯗꯣ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯒꯩꯗ ꯄꯣꯛꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗꯣ
ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯦꯅꯦ ꯍꯥꯏ ꯃꯃꯥ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕ ꯃꯁꯤꯒꯤ ꯃꯧꯁꯤꯁꯨ ꯆꯥꯛꯁꯦ ꯀꯣꯛ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯏꯁꯧ ꯈꯔ ꯂꯥꯡꯁꯤꯟꯅꯔꯝꯂꯒ ꯍꯦꯛꯇ ꯆꯠꯈꯤ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯑꯩ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯒꯦꯀꯣ ꯆꯥꯛꯇꯨ ꯂꯣꯏꯕꯒ ꯀꯧꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯅꯅꯥꯏꯅ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯁꯨꯝ ꯇꯧꯅ ꯄꯤꯁꯛꯅ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯥꯔꯤꯛꯇꯣ ꯃꯀꯦꯛ ꯀꯟꯅ ꯁꯦꯝꯗꯨꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯂꯩ ꯅꯥꯆꯣꯝ ꯑꯃꯁꯨ ꯆꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏꯔꯒ ꯆꯦꯞꯊ ꯌꯦꯡꯂꯤꯉꯩ ꯑꯗꯨꯗ ꯄꯤꯁꯛꯇꯨ ꯊꯣꯛꯂꯛꯏ ꯃꯃꯧꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯆꯨꯞ ꯄꯩꯗꯨꯅ ꯂꯩꯊꯣꯛꯂꯒ ꯆꯠꯄꯗ ꯊꯥꯔꯤꯛꯅ ꯆꯟꯗꯜ ꯊꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯦꯡꯀꯣꯠꯇ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯑꯗꯨ ꯊꯦꯡꯗꯨꯅ ꯍꯩꯗꯣꯛꯂꯝꯃꯤ ꯃꯣꯟꯗꯥ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯊꯥꯔꯤꯛꯇꯣ ꯏꯁꯤꯡ ꯍꯩꯗꯣꯛꯄꯒꯤ ꯇꯦꯡꯀꯣꯠꯅ ꯎꯞꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯅꯤ ꯃꯅꯦꯝꯒꯤ ꯈꯣꯡ ꯃꯅꯥꯛꯇ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯩꯔꯝꯕꯗꯨꯗ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯕ ꯍꯧꯔꯛꯂꯦ ꯏꯃꯥꯗꯤ ꯑꯩꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕꯁꯤ ꯎꯕꯗ ꯀꯂꯛꯇꯅ ꯃꯔꯥ ꯂꯩꯖꯗꯕ ꯇꯦꯡꯀꯣꯠ ꯑꯁꯤꯗ ꯑꯣꯏꯅ ꯇꯥꯏꯅꯔꯤꯕ ꯑꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯂꯛ ꯇꯧꯔꯤꯒꯦ ꯅꯁꯛꯃꯛꯀꯤ ꯁꯛꯇꯥꯅꯦ ꯀꯦꯔꯤꯕꯅꯦ ꯇꯧꯔꯤꯕꯗꯨꯅ ꯌꯣꯡꯗ ꯀꯦꯕꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯏ ꯏꯃꯥꯗꯤ ꯀ꯭ꯋꯥꯛꯀꯤ ꯃꯄꯣꯛꯇ ꯄꯣꯛꯂꯛꯄꯅꯤꯅ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕꯒꯨꯝ ꯆꯒꯠ ꯇꯧꯗꯨꯅ ꯈꯠꯅꯐꯝ ꯊꯤꯔꯤ ꯑꯣꯏꯔꯦ ꯉꯁꯤꯗꯤꯅꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕꯒ ꯍꯧꯔꯛꯀꯅꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯉꯩ ꯑꯀꯥꯏꯕ ꯄꯤꯔꯛꯂꯕꯗꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯌꯣ ꯅꯪꯅ ꯀꯩ ꯑꯣꯏꯖꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯅꯪ ꯑꯃ ꯍꯧꯖꯤꯛ ꯐꯨꯊꯕꯗ ꯀꯅꯥꯅ ꯀꯟꯕ ꯉꯝꯗꯧꯔꯤꯒꯦ ꯑꯣ ꯏꯃꯥꯒꯤꯁꯤꯗꯤ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯕꯒꯤ ꯋꯥꯅꯤꯅꯦ ꯐꯔꯦ ꯅꯍꯥꯟꯗꯤ ꯂꯦꯝꯅ ꯊꯥꯈ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯊꯥꯔꯤꯛ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯁꯦꯝꯂꯒ ꯍꯧꯒꯠꯂꯤ ꯄꯤꯁꯛꯁꯨ ꯃꯃꯧꯕꯨ ꯐꯨꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯁꯦꯝꯃꯤ ꯑꯅꯤꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯨꯅꯕ ꯍꯧꯔꯛꯂꯤ ꯄꯤꯁꯛꯅ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯊꯥꯔꯤꯛꯅ ꯌꯥꯝꯅ ꯂꯥꯛꯆꯅ ꯐꯨꯔꯝꯃꯤ ꯃꯁꯝ ꯈꯔꯁꯨ ꯐꯣꯏꯕꯗ ꯌꯥꯎꯔꯛꯂꯤ ꯃꯅꯦꯝ ꯑꯣꯏꯔꯁꯨ ꯊꯥꯔꯤꯛꯅ ꯄꯤꯁꯛꯄꯨ ꯉꯁꯤꯗꯤ ꯂꯦꯝꯅ ꯊꯥꯗ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕꯒ ꯉꯁꯤꯗꯤ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯃꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯒ ꯄꯦꯜꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯄꯤꯁꯛꯇꯨ ꯂꯩꯃꯥꯏꯗ ꯍꯦꯛꯇ ꯏꯟꯊꯨꯔꯝꯃꯤ ꯄꯤꯁꯛꯇꯤ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯀꯞꯄ ꯍꯧꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯐꯨꯅꯒꯦ ꯁꯝꯒꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯏꯁꯥ ꯏꯔꯨꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯂꯣꯏꯅ ꯇꯦꯛꯂ ꯃꯥꯜꯂꯦꯕ ꯑꯩ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯍꯧꯈꯗꯅ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯑꯗꯨꯅ ꯍꯦꯟꯖꯜꯂꯛꯀꯅꯨ ꯉꯁꯤꯗꯒꯤ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯂꯨꯛꯊꯗꯨꯅ ꯆꯠꯄ ꯇꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯇꯣ ꯍꯔꯥꯎ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯤꯁꯛꯇꯤ ꯉꯁꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯀꯞꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯅꯤ ꯉꯁꯤꯗꯤ ꯊꯥꯖꯗꯨ ꯃꯄꯥꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯄꯤꯁꯛꯅ ꯋꯥꯍꯪ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯉꯟꯅ ꯂꯥꯛꯂꯤꯁꯤꯕꯣ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯣ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯦꯅꯦ ꯊꯥꯖ ꯇꯞꯅ ꯐꯝꯊꯔꯒ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯑꯥꯗ ꯂꯩꯕꯗ ꯑꯩꯕꯨ ꯌꯥꯝꯅ ꯆꯩꯔꯦ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯂꯦ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ ꯋꯥꯗꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯑꯩꯁꯦ ꯏꯆꯥ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯅꯦꯝꯅ ꯅꯣꯡꯃ ꯀꯥꯡꯗ ꯆꯩꯕ ꯉꯥꯡꯕ ꯇꯧꯕꯗ ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯌꯥ ꯅꯨꯄꯥꯁꯨ ꯌꯨ ꯑꯗꯨꯝ ꯊꯛꯇꯨꯅ ꯍꯟꯖꯤꯜꯂꯛꯑꯦ ꯑꯩꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ ꯍꯦꯛꯇ ꯁꯥꯎꯋꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯄꯤꯁꯛ ꯃꯥꯅ ꯃꯃꯧꯗ ꯇꯧꯈꯤꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯃꯁꯥꯗ ꯊꯣꯛꯂꯕꯅꯤꯅ ꯅꯤꯡꯉꯝꯗꯕꯅꯁꯨ ꯄꯤꯛ ꯊꯜꯂꯦ ꯃꯃꯧꯕꯨ ꯀꯧꯊꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯥꯔꯤꯛ ꯏꯃꯥꯅ ꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯆꯨꯝꯂꯦ ꯏꯁꯥꯗ ꯊꯣꯛꯂꯕꯅꯤꯅ ꯏꯃꯥ ꯈꯪꯂꯦ ꯏꯃꯥꯅ ꯆꯩꯈꯤ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯊꯥꯔꯤꯛꯁꯨ ꯃꯄꯤ ꯅꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕꯅ ꯇꯧꯅꯔꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯀꯞꯂꯝꯃꯤ ꯏꯃꯥ ꯅꯃꯧꯅꯁꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ
ꯏꯃꯧꯗꯤ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯃꯆꯥ ꯃꯃꯧꯕꯨ ꯋꯥꯔꯛꯄ ꯍꯩꯇꯕ ꯃꯃꯥ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯏꯈꯥ ꯊꯥꯕ ꯅꯣꯏꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯗ ꯑꯊꯤꯕ ꯈꯣꯟ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯟꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯗ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯗ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯔꯤ ꯁꯥꯅꯩ ꯊꯥꯖꯕꯁꯨ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯊꯦꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯒ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯗ꯭ꯔꯦ ꯅꯨꯄꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯤꯁꯛꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯁꯨ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯂꯛꯅꯗꯨꯅ ꯂꯩꯔꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯁꯨꯕꯨ ꯂꯛꯅꯔꯝꯃꯤ ꯏꯁꯨ ꯊꯣꯏꯕꯅꯤꯅꯦ ꯏꯄꯨꯒꯤ ꯁꯅꯥ ꯏꯁꯨꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯣ ꯏꯁꯨꯗꯤ ꯃꯕꯣꯛ ꯅꯤꯡꯗꯧꯔꯤꯌꯦ ꯃꯄꯨꯗꯤ ꯀꯌꯥ ꯅꯨꯡꯁꯤꯗꯧꯕ ꯃꯥꯟꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯣꯔꯦꯟ ꯊꯦꯡꯂꯒ ꯍꯜꯂꯛꯂꯕꯅꯤꯅ ꯅꯁꯨꯅ ꯍꯔꯥꯎꯅ ꯅꯣꯛꯄꯁꯨ ꯎꯕ ꯐꯪꯖꯗ꯭ꯔꯦꯗꯣ ꯑꯩꯁꯨ ꯎꯅꯤꯡꯂꯤꯕꯅꯤꯅꯦ ꯊꯕꯛꯁꯦ ꯑꯩꯅ ꯈꯔ ꯌꯥꯎꯁꯤꯟꯗ꯭ꯔꯕꯗꯤ ꯊꯣꯏꯕ ꯃꯊꯟꯇ ꯇꯧꯍꯟꯕꯗꯨ ꯋꯥꯅꯤꯅꯦ ꯍꯣꯏꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯁꯨꯝꯅ ꯃꯁꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ